Nakal amaromda ngasi numityungba matung pung ani makhairom taba aduwaida Chingkham Heikol dagi Kuki Lalhoubana singna Phougakchao Awang Leikai amadi Phougakchao Maning Leikai Tamna Nongmei round kaya kapshillakhre Kuki Lalhoubana singna chatharakpa attack adugi paokhum oina mapham aduda mathou tawduna leiba state force ki personal sing amadi khulngakpa volunteer singna handuna nongmei kapadagi nakal ani ki marakta chaun khuthoknake khuthokna baduda Kwakta Ward Number 5 tagi Nupi ama nongmeina panduna Sokhre soklabi Nupi adugi maming Aribam Wahida chahi 35 mapuroibagi Aribam Abdul Barik kou-i hari Thaudog asing Ngasi numidang waram pung taruklom tarakpado ay dathokibani Wahida na imungda ensang napi semlingaida nongmei maru ama imung adugi thongnawda palba matung haidoraktuna Wahidagi oi thangba khutta panbani hari soklabi Wahida Moirang CIC hospital pukhatuna laikanarba matung safagadaba hospital amada makha taba laying chatharakpa pukre haina paw asina makha tari